Manipur top channel की माइकई की मारुएबी ई पाउसिंग म्यामना थमजरी अहानमदा कंगलीपाक की माइरादी की लखसरगा समित पात्र न चांपुर सतनु कुकी MLA मदि कुकी CSO सिंग उनदुन वारी सानख्री एन बेरेन फेब्रुवारी मापनदगी चीफ मिनिस्टर फमदगी रिजाइन तौख्रबा मतुन फेब्रुवारी 13 प्रेसिडेंट रूल थमख्रबा मतुन स्टेट असिगी हौजि ओइरिबा राजनीति की ओइरिबा फिबम यंगसिनबगी BJP की नॉर्थ ईस्ट इंचार्ज समित पात्र ngasi अयुक पुंग 9 कुलम ताब मतम इम्फाल इंटरनेशनल एयरपोर्ट थुंगखि मार इम्फाल इंटरनेशनल एयरपोर्ट थुंगलाबद BJP ऑफिशियल सिंग हराव तयाम ओखि मसिगी मतुन समित पात्रन एयरपोर्ट तिगी हेलीकॉप्टर चुचांपुर की दमक खोंगसानखि समित पात्रन चुचांपुर थुंगनुना थांगलोन एसी की MLA बुंगजांगिल बाल्ती चुचांपुर की MLA LM खौते अमदी CSO सिंगी लुसिंग बसिंग उनदुना वारी सानखि हारि लोइनन वारी सानखिबदुदा जोंगी स्टूडेंट फेडरेशन ZSF की लुसिंग बसिंग सरुक याखिबग लोइनना ZSF की माइकेदिगिसु समित पात्रदा मेमोरेंडम अमसु पिसिनखि हारि मसिगी मतुंग समित पात्रन हानगी चीफ मिनिस्टर नोंथोंबम बेरेन की लुवांग संगमदा लेबा मयुम सतुना हाक्थेंगन उनदुना वारी सानखि हारि लोइनना ngasi numidang Manipur Legislative Assembly की स्पीकर टी सैत्रपतागा उनदुना वारी सानरबा याहरि मसिगी मतुंग ngasi numidang इम्फाल होटल लेबगा लोइनना BJP की MLA सिंग उनदुना वारी सानरबा याय हाइना थाजनारि पनबा याबदि फेब्रुवारी 13 मणिपुर प्रेसिडेंट रूल थमजिलख्रबा मतुंगदा हंदक एप्रिल 19 MLA 19 खुयेक पीबा चिरोल अममम प्राइम मिनिस्टर अमसुंग यूनियन होम मिनिस्टर पिसिंदुना मियामना प्रेसिडेंट रूल पामद्रि पॉपुलर गवर्नमेंट अमा सेमजरगी मदुगिदमक थबक पाइखत पियु हाइदुना कना तक्सिनखिबा मतुंग नुमित मंगानी लेरगा समित पात्र ngasi इम्फाल थुंगलखिबनि समित पात्रन इम्फाल लेरिंगे मतमदा MLA सिंग उनदुना पॉपुलर गवर्नमेंट अमा सेमनबा ngamjabi thakna thabak paikhalakpa yai haina thajnari amaronda speaker yauna MLA singna thorom kyada saruk yaba lakpada paumi singna hangbo wangi pakom piraduna atenma matamgi manung state asida lenga ama semlagana haina su phongdokhiba su lekhrabani amaronda ex minister N Biren की viral oikhiba audio clip adugi matangda forensic science laboratory की report ngasi supreme court langatkhri मणिपुर थोकलिब सही अनि फरकलब इरांग असिगा मरी लेनना हाना मणिपुर की मिनिस्टर ओइरम नोंथोम बेरेन की वायरल ओइखिबा ऑडियो क्लिप अमकी मतांगना फोरेंसिक साइंस लेबोरेटरी FSL की रिपोर्ट ngasi सुप्रीम कोर्ट नखत्रि पिटिशनर की वाफमना अमा ओइजरगसु इरांग असिदा अरानब तौबसिं करिगिदमक ngakpigedoribano haina सुप्रीम कोर्ट न फोंगदोख्रि वायरल ओइखिबा वीडियो क्लिप अदुकी मतांगना थारखिबा पिटिशन सिंगर चीफ जस्टिस ऑफ इंडिया CJI संजीव खन्ना जस्टिस PB संजय कुमार की बेंच न हियरिंग सतकी मसिगा लोइनना कुकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट असिगी क्रेडिबिलिटी की मतांग रेस्पोंडेंट की मैकेडी की लेपखिबा सोलिसिटर जनरल तुषार मेहता न पुखलखिबा वाफम सुप्रीम कोर्ट न वाफम सिंग असि फुंगतोखिबनि कोर्ट की मैकेडी की मखा तारदुना पेटिशनर की वाफम तोखरगा इरांग असिदा अरानम तौरमलबदि कैदोनुंगदा मदुना ngakpibigi maram leiti FSL की रिपोर्ट अदु यंगसलबा मतुंगदा कोर्टना हाई गवर्नमेंट अथॉरिटी अमा ओइना नहा की ऑफिशियल सिंगना निंगथीना हाइगदबनि अमरोमदा तुषार मेहता ना मा की वाफमदा केस असिगी मताना हौजिक थिजिनबगी थबक सथरि हिराम असिदा मखाताना थामगा थिजिनबगी मतम मथौताई अमसुम पिटिशन असि हाई कोर्टना फावब लखतप याइखि अदुमैनमक सेलकोबर लांखतखि रिपोर्ट अदु यावरिबसिंग अदु खनबगा लोइना ऑफिसर सिंगदे निंगथीना खंगलबा मतुंगदा अनौबा FSL की रिपोर्ट अमा कोर्ट लंखलाप मतमदा अनौबा इंस्ट्रक्शन अमा लौबगी तंगाई फदब लई हैना लेबा असिगी ख्वाइदिगी वांगबु वायल संगसिना खंगलखि लोइना जुलाई 19 की हौना अमुक केस असिगी मतंग खननबा रिलिस्टेड तौरे हैना कोर्ट खनखि केस असिदा पिटिशनर की मेकेड एडवोकेट प्रशांत भूषण लेबलिबनि नुंगाइरबा पाउजल अमा नीट एस्पिरेंट्स की पुदुनो लाक्सरी बायो 360 नीट सक्सेस सेंटर की नीट 2026 की बायोलॉजी फाउंडेशन रेगुलर कोर्स एडमिशन मे की डेट 5 दगी था हौजरे मे की तांग 23 निथुका नुमितगिना क्लास हौजरगनी लिमिटेड सिडनी अहानबा लाको छात्र 15 स्पेशल ऑफर्स पिजगनी फैसिलिटीज खरा पालबदा रेगुलर टेस्ट सीरीज अमसु मॉक टेस्ट सीरीज प्रिंटेड NCERT बेस्ड स्टडी मटेरियल्स हेना नुंगाइरिबा मन एफोर्डेबल फी ओइजबगा लोइनना इंस्टॉलमेंट 60 दा पीबगी खुदोंग साबसु पिजरी अकुपा मरोल गिदमा अखोगी कांटेक्ट नंबर 8575587677 नत्रगना अखोगी एड्रेस होदाम लैरक ऑपोजिट कैसांपट ऑयल पंप दा लापिदुना अकुपा मरोल खंगबिबि यागनी अतोप पावमना
Sakhangdabasingni imung amadagi sial amadi sana hurankri thasigi ahumda Imphal West District ki Pasui Police Station konba Langjing CRPF ke maningda leiba Khomdram Somen koba miyoisi ki imungdagi yamlaba sana amasum sial oina lupa lakh anirom sakhangdabasingna hurankri hari yumbu oiriba Khomdram Somen ki loinabi Khomdram ongbi Banubati na phongdorakpagi matung inadi hawkhiba me ahumda maki masigi yumda birthday ama yawu satpadagi masina ihing lekroin lekhi Mathang me mari gi mayum da halakpada imung gi mingsel kaidun leirama thinaki imung da khin ambari thong hangdok tuna phirol makhara thamba upuri yaw sana mani sial leiram khiti hari mana makhata na yengwa matam na yumgi maning thangmuda leiriba ventilator thugai duna kaidun leiram khi huran basing aduna ventilator thugai dun imung da sanalga sana masum sial oina lupa lakh anirom huran duna pukri amsum makoina huran ki waduda CCTV gi driver memory shi yaukri hari Mana makhatana phongdokhibada mapureba Khomdram Somen su anisuba Manipur Rifles thabak tawbani gi yumda leti isa ani su lairik tambagi mapanda lekhibana matam ayamada mathanta lei masigi kudong saba lawduna sakhangdaba singaduna sana amadi sel singadu huran khibana hane su phongdorakhi atopa paumana Governor na siya lawduna Manipur manungda paikhaliba National Highway Project singi phibam review tawkhri Manipur ki Governor Ajay Kumar Balana mayai tangba lawduna ngasi Imphal gi Rasbon gi conference hall da mifam ama pangthoktuna Manipur manungda paikhaliba National Highway Project singi phibam review tawkhri ngasi gi mifam aduna National Highway amadi Infrastructure Development Corporation Limited NHIDCL gi Executive Director MS Deval na Manipur manungda hauzik thabak sa thariba tuan National Highway Project singi matangda sandong na pawdongki loina project sing asi paikhat pa madi thabak sa thabada NHIDCL na thengnari bu khudong sa da madi singnaba sing Governor Ajay Kumar Bala da khanki madugi matungina Governor na mari leinaba official singda NHIDCL na thengnari bu khudong sa da sing ko honana ba mathau da ba thabak sing lokhatuna matam sa na thabak losinana ba khanki ngasigi mipamaduda Principal Secretary Workers Commissioner Home Secretary Land Resources PWD gi Chief Engineer CRPF Operation gi DIG Susar Yaki Burunana Urkhul None Tamenglong Sanapati Kangpokpi Chuchampur Herzol gi Deputy Commissioner Singsu Saruyaki Makasa Tharak Poina Topa Pawman Hanagi Chief Minister N Berena Lusing Langa Amuhana Thambina ba Ayibasirol Thakri Manipur ki Chief Minister oirama Nongthomba Berena CM pham thadokraba matung lusingba amakhanba ngamdabana maramoiraga President rule thamliba lauthoklaga amuhana Nongthomba Berena lusingba lenga ama thamnaba Manipur Naga Area Development Committee na Union Home Minister Amit Shah ayibasirol thakri Committee asiki President M Ningpam amsum General Secretary di kamai ani na khuyek pi duna pishin ki basirol adugi matungina Manipur hauzik thoklibi irang asiki khudong sa bloroga Nongthomam Berena lusing ki lenga adu yaw elected politician kharana mapu singthana na bohonaki lenga manung sarang na bathok tu makpu resign tawna na demand toki madugi matungina Nongthomam Berena Manipur miyam gi damak yaifana ba maki phamta toki adumaina ma Minister MLA singi marakta lusing ba maputhok ngamkidabana Manipur da President rule thamlaki bani Naga Phuruk ki MLA Minister amadi miyam na Manipur gi hausu goriba phibam sida Nongthomam Beren bu sakwatli hairaduna mahak natana Manipur miyam gi lusing bina ba mataliti ngasi maksud BJP ki MLA singi marakta khaibum tana dun Chief Minister oining ba kaya ma yauri masina lamdam asigi phibam hena suksilakani maram aduna Manipur gi PR lakthoraga Nongthomam Beren bu Manipur miyam gi khallaga amuhana Chief Minister ohen biu haina sirol tu pali Panbayai, Mamang Thagi Aroiba Sayol, State of BJP Amadi, Satminariba Party Sing Yawn MLA Kungamatuino Kuyek Piduna Lenga Amasiam Nabigdama, Bharat ki Prime Minister Narendra Modi Amadi, Union Home Minister Amit Shah, Wang Sing Tenthagi MLA Paunam Brozena Lusimati Mamana, Delhi de Satuna, MLA Kungamatu Kuyek Yawa, Sirolama Prime Minister Amadi Home Minister, Vishin Kivasulekravani. Hairiba Siroladuna, Wangzing Tenthagi MLA Paunam Brozen, Oripo Kendrigi KS Ragumani, Thangagi T. Robindro, Hyanglamgi, Dr. Y. Radesham, Ziribamgi, Asabudin, Tamenglongi, Zamhenglung Pamai, Hairoki T.S. Radesham, Kaisham Thongi S. Nishkanta, Lamsangi S. Razen, Wangoigi KS Loken, Karongi Z.
Komusa Ketrigaw ge Sheikh Nurul Hassan Mayang Imphal gi K Robindro Singjamai gi Y Khemsan Wangkhai gi TS Arun Kumar Phungyer gi K Laisio Thamaiban KS Joy Kishan Nauria Pakhang Lakpa SKB Mao ge Losi Dikho Mad Urkul Ramuibana Prime Minister amadi Home Minister Ayib Sirol Pisunduna Apambu Khudingmak Khangan Khrabanina Athuba matamgi manungda anauba lusingba ma khanbaga loinana Manipur gi Governor Ajay Kumar Balada lengak CM na buwapam pukhatlagan ha buwapam su leidibani Amaromdana onakhiba ngarang me mari da kangla pauksi sida katina thinbadagi sire haikibadu sibanati hospital la laikatna khre haina pabiyu onakhiba sigidamak nungaitaba phongdoksari manager kangla pau Amaromdana India amasung Pakistan laibak ani ungkhatnariba sigi matana ngasi UN Security Council da khanagadari Islamabad na haijarakpagi matungina ngasi nungthil Pakistan amasung India laiba ani ungkhatnariba sigi matana UN Security Council da ngasi nungthil close consultation meeting ama pangthokani haidi Pakistan asi hauji sakti leiraba taraga manga National Security Council gi non permanent member amani Islamabad ki maikaidigi India amasung Pakistan laiba ani ki marakta ungkhatnariba sigi matangda close consultation ama pangthokpina bahaijabagi matungina Greek presidency na UN Security Council gi miphamasi me manga gi nungthil pangthokna ba warep lokhibani Security Council asida China France UK amasung US na beto building permanent member oibigi mathakta Algeria Denmark Greece Guyana Pakistan Panama South Korea Sierra Leone Slovenia Somalia non permanent member amoiri me thara pangthokadoriba United Nations and President of the Security Council gi Greece ki representative oiriba Ambassador Evangelos Sakaris na haikibada Pakistan amasung India lebani gi marakta ungkhatnariba si UN Security Council na yamna kupni yengsili ungkhatnariba sina athubada natragana ikuidana karigumba kharadi tholakpi hai aikoina terrorism asi maru phangnu muthatpa mathoktai terrorism gi oiba thabak thoram khudima aikoina condemn tawi Kashmir gi Pahalgam na sathakiba terrorist attack atu yamna sathiba terrorist attack amani thaudo odu da victim oiriba family sing yaun India amasum Nepal government gi awab da saruk yari mawong khudingmakta terrorist ki thawong condemn tawi loinana laiba ani ki marak ungkhatnariba se UN Security Council yam haksina laweki marak sida Pahalgam attack mari lainana India gi maikaidigi Senap River Bakli Har Dam Thingzinduna Pakistan ising thabagi thabak pungthing thingjingkhre makhatana Zelam Turel gi Kisan Ganga project thingzinduna Pakistan ising pidana mohonari Bakli Har Dam gi ising gi saruk ki sada mawdra thingjin ki mana Pakistan ising awaba mayukna bahore Gores Valley gi Northwestern Himalaya de leriba ahanba mega hydro power plant am oiriba Kisan Ganga Dam asisu maintenance tawbagi thabak yamna kan sathari athuba matamda dam asi pumthing thingzinduna Pakistan ising people leblagani India gi maikaidigi Sanap River sariba hydel power project asima pungphana rusinduna Pakistan ising pirambadu pumlep leplaga Jammu and Kashmir da ising pinabagi thorang siyamna kan sathari gaidi amaromdana aikhoi masil gi marakta lingjel manadaba sina sahi taraga manga gi matungda mitaina CM oiba ngamlaroi keba ngasi aikhoi gi marakta laidiba lingjel manadaba sina sahi taraga manga gi matungda mitai masa amatana chief minister oiba ngamlaroi haina sapam kendra gi MLA sapam kunjakeshwar kebana ngasi gari prayer association GPA na sinduna hokiba April taraga manga digi hona gari awang laikai GYC ground satharakhiba anirak suba GPA trophy under 13 5-man pastor Lucian bagi thoramda athuiba mithunglen gi warol piraduna phongdokre Mano makata na haikibada culture da oiro sanabada oiro khutsa haibada oiro asuki matik unique oiba jati asi ngasi tangdu laitaba lairakta amadi aikhoi gi marakta oirakliba kaya asina aikhoi masil gi marakta thajaba lainatre thajaba lairakta basina maram oiraga CSO mayam ama thulakibani loinana aikhoi masil gi marakta lingjel manadri maram asina aikhoi ama to oina punsinaduna lingjel manaba tai hairaduna Manipur Sanabagi lamda id yauraga lakpani sanaba khudimakta aikoina masana khudimak yawa ngamni sanaba haibisida thaksi kaksi leiba mathoktai maramaduna sanaroi singna discipline leina apaba sanaroi ama oina bokona minasi haikena su pausida makhatana su phungdorakli losilak poina tendakpa pauna pasoi lambi thingmagi khongjang sangsingkhre NH 37 Imphal Jiribam lambi mapung phana semjin bidabagi mayokta ngasi pasoi miyamna lambi thingmagi khongjang sangsingkhre
lambi thingbi khongjang adura saruk yakhiba premila kobi khongjang loi amana phongdorakhibada lambi asi kiara khana mapung phana semjingani haina lenga ki mekedi ki kiara khana thajaba piraklaba matung salibase asi ki mars phawbada sema lusinana ba order phawba leirabani aduba ngasi phawba lambi asi mapung phana semjinbidabana lambi gi nagyeta leiriba miyamna sauna khudong sadaba me unhali lambi asidagi tholakpa urfulna miyoi kya ana ayek yauri maram aduna lambi asi athuba matamna sembiyu karigumba lambi asi athuba semjinba haudrabadi khongjang kya sangsilagani haikenasu paus da makhatana phongdorakli ado tentang nasumna miyamna thamjaramgi haujikoina di miyam paus matase lusinjarage masu makhatawa no update miyam puna ngamina sena sinel sigi mekerigi miyang maphamda makhatana thamjari